The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi Blue Revolution is related to A. Poultry, B. Drinking water, C. Space research, D. Fisheries. Blue Revolution haibasi karambaga mari lenabage. Ahanbada poultry, ani subada drinking water, ahum subada space research, mari subada fisheries. Ngasigi ani subawahang asidi A. Sextant is used to measure A. Area, B. Volume, C. Angular distance, D. None of this. Sextant haibasi kari onnabagidamakta siznaba khulai no. Ahanbada area, ani subada volume, ahum subada angular distance, mari subada mathakta palibasing asi amatta natte. Ngasigi ahum subawahang asidi India's first nuclear reactor is A. Jarlina, B. Cyrus, C. Apsara, D. Hans. India gi ahanba nuclear reactor adu karambano. Ahanbada Jarlina, ani subada Cyrus, ahum subada Apsara, mari subada Hans. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjakiba wahang ahum ahanbada for reproducing sound LCD audio player use A. Quartz crystal, B. Titanium needle, C. Laser beam, D. None of this. Hairiba wahang asigi achuma paukhumna C. Laser beam ni. Ani suba wahang da the Alamati Dam is on the river A. Godavari, B. Kaveri, C. Mahanadi, D. Krishna. Hairiba wahang asigi achumba paukhumna D. Krishna ni. Ahum suba wahang da Dalal Strait is in A. New Delhi, B. London, C. Mumbai, D. New York. Hairiba wahang asigi achumba paukhumna C. Mumbai ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Bidyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.